Loyalam E-PAO tabiri bakutimapu Hidram Susmitana Numidangi Pau Pizari Ahamida Padu headline. Extortion ki mayokta driver Esingna steering by the Wiki Chenthakhre. Churchanpur Echao Thoktuna Mafam Kayada Esing Thumjinkhre land baturel gi imai khangdana wangkhalapdagi Mioi ama Esingna Chenthakhre. Esingna magachanga pansubna amadagi Esingani taramathoi phawda Manipura kuki masing chada chamapanga marfu humdoi dasmik ahom hengalakibagi data leide haina sankasarna phundorakli pausuna bidari. Extortion ki mayokta driver Esingna steering by the Wiki Chenthakhre. Security convoy na National Highway 37 Imphal Jiri Bamlambida truck amasung tanker sing chathok chasin tawrabasu khulai paiba sing yamlaba senfam kaya tax oina khongaliba asigi mayokta Manipur Petroleum Transport and Drivers Association na ngasi dagi steering paidabagi khongjang changsim bahaukhrai amaromda DIPR na sinuna paring naina chatharikaba midday press ki manung chana ngasi directorate asigi auditorium de pangthokiba pawgi mifam amada CAF and PD ki director Y Nelson haikibada petroleum products ki truck drivers singna steering paidabagi khongjang changsiliba asida miyamna mipaiba tawbiganu stock ta hauzi petrol amasung diesel marang kaina leiri haina phongdokkhrai all Manipur Petroleum Products da Driver Association ki member M Arun na phongdokhibada Imphal Bamlambida aina yadaba mongda tax kaya gari ki Mioi shingdagi khongaliba asida miyeng changnaba lengangna kaya rak hana takshinuna lakhrabani loinana ngarang su chief minister ga unaduna hiramasigi matangda wari sanabada yanaba purakpangam khide association na taliba demands ngasi fangdriba phawa steering paidabagi khongjang handokloi haiki Lising amaga chamapan subna amadagi lisingani taramathoi fawda Manipurda kuki masing chada chamapan ga marfu humdoi dasmik ahum hengalakibagi data leire haina asangkasarna phungdorakli Hauki bachai lising amaga chamapan subna amadagi lisingani taramathoi fawda Manipurda kuki gi masing asi chada chamapan ga marfu dara humdoi dasmik ahum hengalpagi data leire kuki gi population asi lising amaga chamapan subna amada Lising nifuna mathoiga chani humpuni thoi khaktamak lerambadagi lising ani taramathoida lak mariga lising nifutaret chani ga taramari yaure haina Native Peoples Committee Manipur ki convener asangkasarna phongdokkhrai The question of inoculation citizens census and demography habi hiramda Exxon Nagarik Samas JFD Manipur amasung Human Rights Alertness Sindunangarang Guwahati da pangthokiba lecture cum civil society consultation program amaga mari lenena asangkasarna wafamasi phongdokibani hairiba program asida awang nongpok state sing yauna lebagasi gi tongan ba state sing degi lakpa Mioi yangkhai henmana saruk yakhi asangkasarna makhatana haikibada Manipur da kuki sing masing ka hena hengalali basi Myanmar amasung atai mafam sing degi kangnon kaina naronda lamdam asida changlakhiba sing aduna ohelakibani maramaduna census pangthok tringi mangoinana NRC update tawbugi achoba tangai fadaba amalei haiki saknairaba scholar amasung public intellectual professor ZN Devi na haikibada hauzik pangtholiba India gi census asi delimitation tawba yanaba khaki pangthokpa oina ui masina maram oiraga demography da chauna akiba pibata natana Mioi kaya amadi state laitaba population ohelagani haiki Manav Adhikar Samadra Samiti Assam gi mihut Sanjay Borana haikibada awang nongpokta census pangthokna bahonabada chauna militarization tawbagi thabak chathari Englishingani kuntaret ki census asi kangnon chumna amasung transparent leina pangthopagi tangai fadaba lei haiki social activist Santi Nahakpamna haikibada Manipura matam kaya gi mamangdagi illegal immigrant kaya changsinduna leikibana state asida demographic imbalance thokhanpani Hiramasiga mari lenena UCM na kupna thijalaba matung lisangani manga da influx of migration into Manipur a threat to the indigenous ethnic people haina mingthonba lariga masu phongkhrabani haiki Churchanpur da Echao Thoktuna Mafam Kayada Esing Thumjinkhre land baturel gi imai khanghaudana wangkhalakpadagi Mioi ama Esingda Chenthakhre Nong leptana tabana maramaraga Churchanpur da Echao Thoktuna Mafam kaya Esing Thumjinkhre Mioi kaya Echao gi awaw mayoknare land baturel gi imai khanghaudana wangkhalakpadagi turel maya nakna thabak shuduna leiba Mioi ama Esing irena Chenthakibadagi hausipawa mafam khangdri hari pawasina makatana haribena Esing gi irena Chenthakibadagi thiba khangnana leriba Mioi dugi mamingna Thang Johnson chahi kontra humdoi kawi Churchanpur district ki Balweng village dagini
कारपेंटरनी लानबा तुरेलगा नकनना लेबा लानबा खुलगी जगा अमदा थबक शुदुना लेरिङैदा लानबा तुरेगी इसिंग इमाई अदु खंगवांग खलकपदगी इसिंगी इरेना चेंथाखिबनी मियोय असी इसिंगी इरेना चेंथाखरे खंबदगी जॉइंट philanthropic organization Churchanpur YPA Valveng unit ki maiketigi thabak thiba humbagi thabak chathari official oiba paugi source amagi matung ina haribana nongleptana tabana maram oiraga Churchanpur district headquarters sauna mafam Kayada Esing Thumjinkhre Tuibong area dana Echao asina khwaidigi chaitheng phangli lambi yauna yum kaya Esing Thumjinkhibana miyamda khudongchadaba kaya maruaina lambi singda gari chathok chasin tawbada khudongchadaba kaya mayoknari lambi gi saruk sing ayamba khu yauna Esing Thumle park tawduna thamba gari kaya amasung Esing Thumjinkhre khu yauna Esing Thumjinkhiba asina maram oiraga Mioi ayamba safagadaba mafam singda leinari haidi lupa crore ama henbagi drug ka konana asamacha ama fare Senapati Police, Central Reserve Police Force amasung Assam Rifles ke apun bakhutpu Special Operation Team SOT na T Kulen checkpoint da frisking checking chathabada malem ke kethel da lupa crore ama henbagi heroin kilogram amaga gram tara ni thoi ka konana asamacha ama fare National Highway 2 gi Dangalin da China ba ngamkhai paring dat leipa checkpost aduda Special Operation Team na yengsin bagi thabak chatharingai da VIP flag posted ba angawu machugi bolero ama kangpok piram dagi Senapati tamna lapu khi bolero adugi number na NL07CC2510 ni gari adu checkpoint aduda khamduna yengshin bada heroin powder ni chingna ba tongan tongan ba packet ani da haptuna purakpa chingnaningai oiba polam adu yauramba thengna kibani polam adu gari adugi compartment da lotsin leramba aduna maram oiraga hena chingnaba fawanki gari adubu thawrkiba mioi adu Assam gi Moregaon district ki manung chanba Kachari Bori village tagi oiramki mahaki mamingna Alauddin chahi 13 apopa Imam Uddin Police na makata na thi humbagi thabak chathabada mioi adugi voter identity card amasu yauramba thingnaki loinana sel oina lupa lising manga su yauramba thingnaki mioi adu mafam adudagi fagatpaga loinana legal gi oiba thabak lokhatpa hokhrei makata na thigana bagi damak Senapati Police Station da sinakibaga loinana NDPS ki makada case ama register tawre hairi Higher secondary exam da position lower khabat lenga ki school singi topper sing da sel gi mana yauna incentive award sing CM na yanthokrai Council of Higher Secondary Education Manipur na loba chahi sigi Higher Secondary Examination da position lower kharba lenga ki school singi topper amadi chada homdra gi mathakta mark fanguna mai pakla kharba mahiroi sing da Chief Minister Yumnam Khemchana sel gi mana yauna incentive award sing yanthokrai Education na khunai asigi yanglen saruni maram asina mayamna protest toba matamda khunai da akaiba pigedaba ban block na chingwa tawiganu lenga kawari sanaduna warushin purakna ba hana hona minasi haina Chief Minister na paujala krai Department of Education S Nasinuna Imphal East ki konung mamang da leba MSFDS ki auditorium na pangthokiba thoram aduda Chief Minister na makhata raduna lenga ki school sing fagarhan na bagi pandam da kumja 2018 da hodokiba school fagarhan si mission gi mating na lenga ki school Kayada mahairoi enroll tawgi chang hengapangamlei Manipur gi crisis manung da oja singna education sector asi serious oina loduna manglom da puraga chatpagi damak Chief Minister na oja singbusu thagaru phongdokhi Zanims Hospital gi Mokta UAL amasung unala wakat mifam Chenthakhre Kuki militants singna lelon by fai khuldagi fakraba matung mihathi na hatopi khraba konsa khulgi naga micham taruki hakchang hauki bajun tara dagi hona thamlaki ba Zanims Hospital gi Mokta ngasi repok apun balok UAL amasung repok nupi apun balok unal gi kangbushina wakat mifam Chenthakhre Zanims ki Mokta chataki ba wakat mifam aduga mari lenena UAL amasung unal gi makedagi miharasi ga mari lenena Central amasung State Government chathariba investigation gi processing asi peningai oide investigating agencies singna miharasi ga mari lenena thabak khara paikhatpa hokrabasu hauzik leiriba progress asi laikhidrebe singi imung manung amasung miyamna apenba oide miharasi gi justice atubada fangangadabani naga micham taruk adu nungthil powap ta fakhibani miharasi gi matangda naga civil society organization sing amasung konsa khulgi khunja singna phongdokibada naga micham taruk hatkibasi leilon by fegi chairman amasung KNAV gi kangushin chenai Makoi sing adu atuba matamda fagadabani haina mari lenaba sing taksin khrabasu hauzi mapung fana thabak oina pakhatpu ude maramaduna miharasigi investigation atubada loshinduna masida chenari ba maraleba mioi sing adu logi matung ina chapchaba cherak pigadabani haiki Irang sida thawaina ponthapi khraba athoba singi imung manungda sendan lambi pinaba polam sing mateng pangkhre
State asida chatharakliba chahi helaba irang asida thawaina panthapi khraba athaubasingi imung manungda sendal lambi leijanaba candle chanabagi polam sing mateng pangkhrai irang manungda laikhidrabasingi imungi semilon fagatnaba E-PAO na lepa leitana angamba mateng pangani haina lup asigi president KSH Shomarendro na phongdorakli Manipur Press Club ki Loktak Hallda athobasingi imung manungda ngamjaba khodolgi ahum shuba tangkaki mateng pangba aduda irang manungda laikhidraba imung 19 khangatuna candle sanabagi polam sing yantokhi loinana chahi asigi October amasung November thadasu thawai na pantha pikraba athobasingi imung manung khara khangatuna mari suba tangkaki mateng pigani haidi tawramaduda Shomarendro na makhataratuna E-PAO na lep leitana mateng panggi thabak chatharakliba sida miyamnasu mateng pangbiu lamdamasigi economic khrada oirabasu faganabagi pandamda thabak thormasi pakhapani haiki thormaduda E-PAO ki advisor sapam chajadumni KIL gi president RK Sanahanbi IPSA gi president M Bisesor taramari CSO kanglai paki convener Santana Hakpam akomlo ki president S Sanjit yauna tongan balupsingi makok thongba singshu sharu yaki Corruption ki horapam asi miyamni mihutsing nate haina Dr. Donabi Lastrom na phongdorakli Corruption ki horapam asi miyamgi mihutsing nate miyamni corruption hairabadi mikhalda sel lauraga isagi bot lukmaida haplaga yonba hana lepiu haina social scientist Dr. Donabi Lastrom na phongdokrai mikal amasung mera pabi singi thodang haiba hiramda ngasi nongchop Imphal Palem ima apunbalop nimpal na sinduna press club ta pangthokki ba khanani nabagi thoram amada Dr. Donabi Lastrom na wafamasi phongdoladuna makhatana haikibada lebak amigi democratic structure ama sengotpagi ahan ba khongthang asi mikal habisi lebak asida leriba mipum khudimaki mihut khallaba matung makoina miyamgi mahut silaga lebak asi ngakadawribani adubu laibak thibadi ngasi aikhuki lebak asida chathariba mikhalasigi piba amasung lawbada yumpham oiba democracy gi wahan thok yawdraba mikhalni haibada haimanba thokloi mikhal haibasi yamna luba democracy gi process amani masi aikhoina laina lopham thokte miyamgi pangal pumna mikhal pangthoktuna mi amada sinagadawribani aikhoina khalliba mihut aduna lebak miyamgi damak thabak tawramlabadi lebak asi chakhogadawribani tawraktragana lebak asi maningnomda hangadawribani haiki Arubida maruiba pau amukana pizari Extortion ki mayokta drivers ningna steering by the bigi khungjang haukhrai Churchanpur da Echao Thoktuna Mafam Kayada Esing Thumjinkhre Lanba Turel gi imai khangawdana wangkhalakpadagi Mioi ama Esingna Chenthakhre Lising amaga chamapan subna amadagi lising ani taramathoi phawbada Manipurda kuki masing chada chamapanga marfu humdoi dasmik ahum hengalakibagi data leire haina sangkasarna phongdorakli matang asida loyalang E-PAO na namitangi pau bibel lezari tabiri bakhuti mapu amuka hina khurumjani